Matam kradi achamba charagane hanagi bibamda tanaba toba tabani. Bema kharangang chahi matang si kane gyan sung ta hekta dabani. Nakhoi na hauna chagi aina chamna chawani. Adu bai kai hayo haibano ba. Bema khumjillo. Chak se khara ingbaga dum chaw haiba. Mana yu thakai thakjaraga. Maning mamang hi ka gangangi da. Thoi bada hairam libani. Hayeng lohonga matungda ichagi mitagi pita hanba yaroina. Mana dum ai phu dana thamraga num dawdawrida. Nungsi paini yenglaga taning deba. Mama sawbadi ade ai nupi na ngamba nupa haido jagi. Nupi na ngamba nupa haibase kamain tawge haido nangbu khangjarabo. Nupi na hairing khayaba adai sungsaw sawnadaba mayam am lekri. Nungsi marak thatlaga chak se inge ibe mase kaira male chak chaba se ngahak sangbiro aina mok makhagi thabak do mahut chelurage. Rasna hoini mama yare ko thoiba chethrene kari no ngangi mayam dubo kemte ikai baga khangda dongna toido kaigino ba. Bema ikai ba khangadi nang punsi gi phangamoi ko. Yare se chak chana ba tawrase. Itom chaba dal nang adu milo. Nungai ba pami ba. Adu wa na te so khud amuk hamdok hamjin tawdoido adugini. Ilake se spoon lauruge. Ho spoon dudine aishu chaba haini. Aduna phadro aidi isana chajaba natradi puk thalu yade. Puk thanba thandaba kitang chabadane mahauli na chabadune ina pamise. Migidi khangde. Ai bo je kaido haino mi. O chak to yarade khare inbirakadra. Hanu ba mangawri. Kamain tawni se de. Asukui ba se atomda charaga lakpa nadraba. Ilo hai se kanadano. Chabirin electrade. Phare charoi. Puktale. Sonsu sonbirar. Drip khara kaukre. Nungsi makuto hamdoklaga. Marai diba khari no me thada bu pokpanu khangdene. Marai su yam toisiba. Ho phana khalo phana khaladi loin phana ubani. Yare se charo se. Chowgri ga paknam ga do charadi hauni se. Hanuba yade haradi am chaning bra kaino. Nang na bu thongadi ichada chaning ba adunani. Yam male. Haima adu haibadu male haibu kaino. Hawini siso. Kanano tanja sida mo phone tawri sina. Sidi nang ningonda piramba phone duni. Aidi charge tawige doramaga kaubu kaurubani. Pharak tai he. Ras chingnana kanano tawri se. Pairo dana. Ras to call do khara kalapna. Hello? Dinesh na hanglakbani. Sibu nungsigi na tabro. Naray lumbro. Natraga network nungai tabro. Lumjade. Ado number sibu aibu chumdi chumida. Masale pahalake. Yani. Nungsi Ras na saurap na phone pirak baduda. Hello? Tabro? Chakjarabo. Kidorige. Chadri. Babung chacha gili. Anabaga yobro ise. Babaro kaino. Nate. Aigi fiancé ni. Oh, ai khanghaudre. Warauda ba khradamago. Kesu kaideda. So ai goal se tawrakbane. Thanjayam chada vai roira male. Kainom dai jauge ba. Yani, hektayo. Ai call tawrakano haiba makso hairoi. Ado phone se babung chana pairabane. Ai di paidre. Emergency later so babung chada dum haibiro. Oi, thamjaragi. Tanja chadi si maso call dawningi kaina. Yare lano. Ai bukthale. Sorry ro. Aina call tawruba nade. Mina tawjarakbani. Sida kai hairudoino ibo. Hoi, kemda haiba ngamde. Nariba natro. Chakse ingdringeda khara chahause. Nasa sontharaga waba yaudoise. Ai shuni. Waning wajau kaino. Oh, wajau haiba. Ai mama kaurage ko. Ras makhutuna machindu fatmele. Yam pau tamning boin tawdana. Ari yamada chai jani.
nupi phuba nupado ai da halakanuko. Paunjana phudana kanana phudoino. Tawbatabu aigi iraldi phasana haibiraga phuko. Nangna nasak phajarambagi narani. Ai phajadeko kanana phajai haino. Ai ningsingi ko nangna college kari nen tawrido. Nupa mayamna koitan ga tanabado. Ai na mitna khana yengbado kawbanatri. Ai de adu loin kawkhre. Paunjadi phanabu ningsingamine. Kawde. Ai di kemda kawdi. Hoi pharese. Chaselo. Ai amuk handoini. Thankini ba. Leirudana. Nang hana sadum leiridudi. Nangi ka kanam leinade. Aina su leihanba yade. Sidaidi ai babagi manakta leibagi matam yam selaktre. Matam kharasidi ai babagi nakta leizaragi. Imaga punna ningthina leibasu phangaude. Rasu nungaitana leyo kishu kaideda. Adoiso babung chaibani de dum pau phongna doisede nahan bayade se. Mina aigi bor yengdoigine ngaina leirabani. Ai buyam thirabane. Ho phasaye. Photo mayamdo nupidagi bu hena namine. Loina su pakchari ne tawrida. Aduni kishu chopoi ko. Leibak miyam na masak khangba mine bor oina sonjuna na laagane. Mina nupa se ubada nupi se ipam daba malida na haina doini. Aduga haide ibani gi luhombagi batunda ibadar. Aina ma question chena jarakbani yam sunungsi aina. Ish tawdo male. Tawni gaino ngamni nupani haido kiba wangak thagini. Yare mina ko aina yam inchin badani. Thaina gi mawongduga yam khene. Khena da yare. Yare me am jare. Ai bu eba. Si hoiradi yare. Masa kallani. Kanda yadi yei. Matha sawa hinjindoini. Kaigi matha no aise. Masak phajaba nupi koibase matha saini. Phajaba koiri mayamse. Ai dawna matha saramdaw male. Hakchangi fibamdo khara faraklabanina milai amuk kidaba hauredo. Luhongba maya yaurakpaga thabak phabadi onthokna sariba. Rasina yare. Nahan khaina sida tatkhai mating pangu haibada yaba nate. Aduga hojikna chak enchang thongbiye kainaga. O mama se ahal uire. Aduna machaina seba tawduna kanan tawduino. Hando use nasaktu yaningde. Phajabani dana cha se. Shiyang koi khukha kasi hojikan giduni. Sauta leiba hero dumale. Mama gi ming palle he. Sauyade. Adu maladi rasi leiba idoini. Hai, adugi sarukne nathau tawjaru chalo. O tawgadaba loirabani. Bimoldu lakani harakbani. Hojibhaw yaruktre. Yam lapnadi chathokpa pamde. Tawganu ko. As, thabak na yade. Masu join toba chatkriduni. Aina thingba ngambro. Aina wari sabadadi tamo sumaga leimine haina. Leibani. Aduna wari sabaga kya phangba nateda. Imai pema luhongdaw leirabani. Hena jobsinbagi mathau tade ko. Ado kain jangno maman thongdoi toidubo. Soijin maton se irolage nangidi champutni. Ibe mana tha ani ahom se adum chaw haibado yanaba pura kanda aikhoige enchang pullese. As yanaba purak toishin hena wador. Ngamnaba hainodana. Yare. Champut makhal areba khai loin chahurage. Ai yarembadane somnaraga leidoi saru. Thabak se yam mateng pangningla maleda. Se hawai truck se maku kok pawro. Loina fridge ta hapchilaga thamki. Natradine patlaga mangbadar. Hoine bimul ngai boina simade su toba yaina. Tarang chatlini kaina amuk tinga yaw khaine hapchileiramni ko. Thaina aina makhoi inkoldo kiba hawai truck to. Mitta dumu reiside. Nabuk tahi Ganesh machaman khai chatpanu mitu natro. 6 pack kaido thokjarambane. Yumda sum hawba chabadagi swailon manki be wani. Nando changa aga. Loire he leibakse. Haidana kanade. Nakhoina monda nungairiba. Nungan bagane thabak leitrabanina khabar sum pa leiradi kadaida kari tawrige hainane sum thigat leiradi masana matha sanaba sinjaba tabani. Hai nupi noi hana phudawni ne. Baba koidawrage mama doin onselisibo.
iyum gi nupi hana waraklada wa matamni fana ikhoina cheksilini haresune macha ningol di makhoina hina totna tinari ne ho ai di ne icha ningol poktre ishu ningol pokpoina ngai ba tarani wari se kainom da chatawreda hangoi khreda ngasi gi pause nupa du su kharadi fukhra male ne mayam changdana baba kidoi naise kanai nupa no ba macha ma ki saktane mapa ma ki saktane asida hangi se tanda male ne hey iroi luwa bi si gon chena ba hongna de se hauchiktana ai bo iroi luwa wi male kaina thaina na ai lawdradi punsi gi yum paloina wasa kayarak no sakibadu bo hey taning din hey as yare se noini gi mari do to baba kai bari no hero khabar da kai thengni no ba mauna ha ama macha phangam dai sida magi mapurui bana mayum dagi tan tho e aduna kai gi nupa koi riro koi bana te da maga hana koina ramba nupa duga kari no tawrabra khangdine video sando e haibra magi mapurui ba yoraktana irang thokna boira maline haina kidre ahal ni kaina asigumba paw ngakta pa boin tawradana hai sigumba si thibagi na tine headline se yawdu thengna bani ne khangdre nungai tine nupi duga koina rame haiba nupa du su mayam changdana kharadi phubi khotbi dawra male baba kadai no khabar do tu sida leiri to photo di yaude rasina ho kari lamda thokliba irang no nupi du thangoi banda mayum pan boira male sana kawi haine ras khabar do paraga ujik phawa thoiba nangna khangba miro natraga khangdabro masak so hapana te kamai khangdenu da babo sana haisi bu thoiba nangbu maming mana boiram nida koina ringai ahenba mari thamgano haibadi yade ha chawkhatpagi matau tamlibani haibaduro natraga hena nungsinei taklira madi tawri ho ani do yanabagi natro nupa dusu kaigi video nambiri sano shidi nungaite migi mung kaina ba tawri side mapuroi badusu ne hu thake tawbadagi imungi mina kandana tawrini tu shida yawrise chak loisinbaga lairi angtabu page ne leibak si loiri sumain thoklak dani ha phone atangba ahongba leitre phangdaba sijinnaba yadaba amata leitre makhoi mangaire hei singise as yare ba nakhoi ni bari se to se kari tawre na sadoi suk thariduna hojikta kaisu tawramdraga kaisu tawdeda ashiguma nupa mayam se kamda pulap punjilaga thamma phadoni adugane solon chilaga mai thadop adu erdi pharidana nandona aigi chana tawramboyo ha maya mamangda puthoga hekta phudoni is sidi phajana ireda yengune nupi du macha su yawdorobani thokna nungai khidre ras wakaldana sana dadana nangbudi nungai boyo haikibani ko asina khabar dei hendoktana tv de yawrani aphaba natteda yarise mi gi hokibei punsi shumnei na bagi kai mathau darigi soiri di nupi du sunine ha aduda nei na daba mathau tadi baba inkhalakwa matamda mi bu wakhal fathau drena asumna tawi badi hongna deda asi hairam laga rastu thokre kari no ne asina mafatta saura jangkrisina mafi segai ki bisingai mokhai pangsune tanjamen jayam chade wa hainingi ni hainasu kari no ne mama asing badu haibani ne aigi cha su kankhat patawde ne asi su phatte mara leijataba nupi su mana moreta na pururi duni hanuba nangne karan yam taida kari no nangna mung mafatta saurisina gyan gam ta tadida makhoi mama majase ho wa ngangningi ne haidana ne tanjamen cha chadri se kari gino ba tawradawni hais icha bi molak pamali changsillaga wari dum sanaruge ho yare changurano tinaba masal maraktane amuk yawrurano kari no ne tawrisi ba masidine pabalorabo khabar se banan lan braina amuk kada changaga parurage aduna farani ho adumain tawbiro nupado sauningba phawba sunate masado nungaitaba phawjaba haibadu oiramale tainafam su khangda maithongdu imak maksele mamanaba lakpagi nungaibasu utte
Bimolna Yariko Luhongba kuidrakanda adumba wakhal maning hanbai thabakta tawaide Bima Aigi thobudi nate adubu Thomas to gyan khardi tafam thopani Nupa ama oiraga aduk ijat yaudana hinglidi kaigino Nangi nupi da tobudi nate da nado Aigi nupi nadi adumainsu tawramoida Yarida Ai khan phau khanjaningdre Hoi Lembigi khallagadi nungaite Kuidre Bazar da thengnaramini Matei manaw ani do pochei leminaba lakpada Nongma masa yurame Magi nupana gari ki thong hangdokpidana yam tawhobani Nupa adusu ma nungsidaba nate adunani hu thakke tawbada imungi mina kallina haido Mana nungsidaba oiradi adumainsu tawre Nungsiradi ngakpifam thokpani Asawbana kari phaba oidoinoda masu ngaki nungaitabga paraga oiramniba Ai ma nungsiri haibagi wadi nate matam amada nungsiki magi afaba pau phaude taba phaidana Itaw ai nangi bukjel khangi Angang macha singsa gyan ta jardi fadawni Nisa su chai na haidudi laibakta tamlamdabaga mapacha boiramni nang hena khanjilu haidesi Hoine Poglakpaga laibaksida nangi siga thungnarani haina thabiramladi jura jura do thibada mayamse atop koidrasu yani se phana bu phajini nang wata se wakhal se amada chatke tawrureda yare se aina la ingai nangi kai awat pado tana horase barton gi listo aina irabani sida leire aduga kakching gi upu kang thone hele na hai phabase koino nupi oyum na tawgodawni Mabung mama pam leidana chenbini haisu nate ai sida phamna tawba yabadi loin tawbidoini Ibo nang muk phaba nupa se leirammaroi leiramnida nangna ai khaguraga fai khalladi yar adudi un poche nang noina lebe pibamlo mayumna tawni na haibani seldu hena changhanba pamte aina tamnana aduna fai adana fai hajilaga paisa do khara thinjin bibani gaidoge Ibani khakna chawa loidawsu nate Farese Barton gi sample duma ai horen evening da birak na batawragi Ahoy adumain tawrase Chakra chakho ko chatke so Nang na haidrasu chadaw leiri Kaino nangi phaisom haido Ongtabu yengene Adudi mana igi ahan boina leibi kibado Ibani gi luhongba numitta sangara dawni Aduda yeng Ngamja bani Ay Hai pakaising phone tawri Thabak chatawra male Yani ai asoi phau thogi wari dum sabiyo wari di nangso kai wari no haise pabungja ihe nang daw bro bemol nida nang ko lai haiduda asoi phau da thogi adudani aina kumamido ai thabak chathok tawri na haige tawani koino ngasidi am thengisina baba do thabak chatni khangna kaida chatluinu khangdi halaktaba itomta chak chaba sunungai daba Hozikti halaba Chak to thabak loire Phero loisin basu loire Choi anakpada oina tahande yadre Driver do aina oinaba Natomta do aida thambado ai bakhali Kaisu tawroi ko itomta nati bawasu leirisidi Aduboba Luhonga matungdadi anakpada tahanba yaina Khangnabasu mayam le Pamdeda Isagi tazabasida sum leijagi Nakna tare nakna leijagi Haizauda ayeng aigi nakta laaga aina haibada nangna indaba ngamre yengi thabak chathoklaroi ngahak chathokpe yai mamanadi kuishu kuidre thoanu na haibani aisa thokhaningde noi aduda thabak yawa nupi khaida yam henjinjaba yawi ko kadai de uriba nangde ubanate phone da wari sabada tarini irang wanganga ngangadana saugat kinusi Leishabi boiramoy nangaido itay magita do shoida noiramni Ahoy aduduni mauna hena sathire hojikandi wangang bada khara kizabai wani mi gyan yam tana loinabani tamoga nangna khangbiriba adui wana teda yare ko adaidi aishu saraktoinida nakoi aduda nangna thabak puminaba officer pakhang yam yaudaine nupi haisi ahumlak pangthai hainabani ko lohong phan phamlamdaida kaina mangkhre hainabasu kongaini Bor mangki bai wari so mayam taina idea Yare
ꯃꯤꯒꯤ ꯋꯥꯔꯤ ꯇꯣꯛꯁꯦ 이바니디 ꯇꯧꯗꯧ ꯅꯠꯇꯦ ꯁꯦꯡꯉꯤꯕ ꯐꯔꯦꯁꯦ ꯑꯗꯣ ꯁꯨꯇꯤ ꯀꯔꯝ ꯀꯥꯟꯗ ꯂꯧꯗꯣꯏꯕ ꯃꯊꯪ ꯍꯞꯇꯥꯗꯒꯤ ꯂꯧꯈ꯭ꯔꯦ ꯌꯥꯅꯔꯦ ꯁꯔꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯅꯤꯅ ꯍꯥꯏꯔꯦ ꯃꯃꯥꯏ ꯃꯇꯤꯛꯇꯣ ꯎꯅꯤꯡꯂꯛꯏꯀꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯥꯛꯀꯅꯤꯀꯣ ꯏꯔꯥꯡ ꯇꯧꯅꯨꯀꯣ ꯐꯔꯦꯁꯦ ꯊꯕꯛ ꯐꯖꯅ ꯆꯠꯆꯔꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯍꯥꯏꯔꯛꯄ ꯀꯥꯎꯅꯨꯀꯣ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯁꯨꯝ ꯑꯣꯏꯅꯤꯡꯕ ꯃꯁꯤꯗꯅꯤ ꯑꯩ ꯏꯁꯥꯅ ꯏꯁꯥ